Lucasna. Hi Sonia. Soniana. Nang nahanroisa. Warakanchida amti yelakano. School ga amti satrona. Kauri bani. Kaidobai che kaudunu. Future biological wife oidoroba nangwanda. Angang soinaw nangna aisi lawduiba. Ahayo Chinese khajing. Hoida kuidrabani. Aigi nungsilangda thuraga case manungda hapchilaga thamdoini. Mona namaga haduro. Chloroform tharaga pangthan gibadane. Nang kaitawba ngamdoinu. Aisa Nibia kauba mana kuitan tanaribani. Nang phangawdadi chakni haibige he. Nang wanda tanaba nupiduda oina chloroform tharujo. Hai, love ki feeling yaudabia, romance ki etena samnadabi. Aina Nibiada ibani ki ichada oina layona hairaga yanaba purabani. Aduna nang bab tawangang mama. Sonia khoidang saugalai. Nupidu confess tawbase adumaina tawradi noi kidina chelani sono thungbra. Kainom tawe nangse. Class 11 nangna lairik laisu tamaga laigede haide. Nang di kanana na saktuga lawning sa tata salo haige. Ay koy manasu nang yam pambani khambra. Imagi mama. Aduga ay class 11 ate. Ay koy mana haibada soibani. Class 12 khangi ko. Mathang dade college ka do kadaro ba khange na. Ay thame wakhang mun khalo. Ay gi pamba se hana sasat ayaw dadina. Thamoi laiman oidori aduna hayaw bani. Ay khangna jabale ye. Wahai du tabada Lucas makol thokna kapthorai. Makon gadu siri harai. Yaro. Sonia, adumai phataba tawnoba. Nupadu tokno aiga nusinase. Napu phataba tawnoba. Ai chloroform ga amta thajararoiba. Lucas na kapikanda Max tangai. Max na. Kaina tawriduna. Nakhonga fiting thilaga kapiduna. Lucas na. Che Sonia gi nupa lei haye. Adugi aina haibada yarakte. Asi hairaga amusu kapthorai. Sonia di somda nokpada pukliga tattaurai. Nokmi tapna kaurai. Lucas na. Nupa koina be kaubirakano. Amu kai hobirira. Nuksina kausinaraga. Sonia nokpa thingjilaga hairai. Kai hobanate. Angang machadi maram mokpane. Lairik phajana tamo. Aduga nang hana matik chana bataw. Tal nang hana lawge. Aduga matik chage. Nang na lairik takpiyo Max ibane. Max na laurai. Nato kena bada hoi muk lairik taw changani. Lucas na. Hai, wahai gwani phangawraroi na hairine isu. Sonia na. Nangse pangbrai su pangde, singbrai su singde. 12 exam koiraktrabani. Unnecessary da wakal joithokano. Chechena haisi khangi ko. Lucas cheche hairak paduda laukhalai. Napuroibo oidoribani ni aisa. Khangaba karigi checheno taningde. Namai thugayura nupi pepe laubana. Sonia oiraroi khanduna. Hoi oidune yarise lairik tawruru. Aigi nupa da angangdi maramokpani. Lucas na. Ho. Adumaina gyan tanasibuko. Thamage lairik tawruge. Bye bye. Phone thamkre. Sonia di somda kai khalibanu khangde nokfe tawragalai. Akim na. Nene nang matomta no idu kai gino. Sonia na. Ha. Nate. Kaisi tawde. Nang cartoon yung baloy ba? Akim na. Loy nene. Nangi main kay gawge. Sonia kawe. Nene. Nangi yumse kanam talay tabra. Natom taro. Nate da. Aigi mama hoide tabak jathibagi sidalay taba. Adugini. Adude mihak tumasila. Angang dumamagi kada pusilaglaga tumin narami. Tayal na. Isbe. Karino handaki missing report mayam sibo. SB Jaibana. Kangre tawrishe sir. Angang sisita senamag pharibra natraga moi mase manaraga tawribra. Missing report ja onthokna yamkre. Tayal na. Sumaina leithokpadi yararo. Excel laukhatnaba kari tawba ya hebado yengage. Aduga hauji crime branch na yam kanna su operation ja tharibani. Kayam koina lotpa ngamba hebado yengba taridana. SB Jaiba wahai du tabada masadu khitang kautak jai. Kaisu tawdaba saraga. Hoi sir. Achumbado phangnaba ekhai myam honase. Hairaga thokri. Mana thokibaga call malai. Unknown number calling. SB Jaiba pick up tawi. Hello. Nupaduna. Horen meeting lai. Sir gita lao 9 PM sir. SB Jaiba na. Okay. Nupaduna. Aduga mana aikoy yam cheksindaba yadre. Hauji nangsu cheksina lao. Somda mama mayamba
amadi mamanabi anidusu yaure haiduna pau piraklami. Arunana, ibema, nangbu phajana laiba natro. Soniana, malaye, nakandagi platina laure. Platina, nungaire koidi maza tawraga lege. Nangdi aduda sibam nabam khangdagai leiramnine. Soniana, yare, aigi wabi haidiko, aina tokpa lege. Noisu phajana layo. Adu thamage, yam toina pa phaunaroise. Mama hoidasu hairo, thamage ko. Take care. I miss you all. Phone thamnakraba matungda kanagumba ama lakpagi makhol taraduna angang duga kumtharae. Soniana, kaino sidala isa? Lucasna, uda ko irina ingningbay lakpane. Kana angang no sina? Sonia kumge tawbaga nang haude angang duna kumae. Kaka, nupi man ako ay si mingonda pitoke tawba aduda sige nene sinapubirakpane. Lucas Sonia da onjila aga hairae. Child trafficking. Adamaina jingnabay helpline number da call toraga pida sinakrabane. Oh, angang sidi kaidino. Chandel dagini hayang mayumda tiluduni. Ay lagi, ay katsaminase. Ay sujaningi ko. Sonia nung sibi. Sonia nung sibi kay. Chaloy, ngamdre, nang puraga jatbaga. Lucas, angang duda onjelaga. Bunga, nang TV yenguro. Ay noyninisigo warisagi ko. Akim na. Hoy kaka. Lucas angang hek janggibaga. Ay nalim na harikansida yagi haibra. Natraga ay su ahing sida lekni. Sonia Lucas keling jumpairaga. Chakro cholo. Angang nang haipasara kano. Adu hairaga Lucas ta eli. Masa phaba wang chawba nupani na Sonia ni inbadu kaisu na chungdabe machi phauling dana lei. Lucas na amo. Ay di leni. Si hairaga Sonia giling jumpairaga kanna injalai. Sonia khongpham chahaudabai maning halaga tushali. Ima! Lucas ti adu ubada nukshali. Aduga, siya, masa khusonsiga nupi pit lauma nangna aingondaga inba saradana. Es, masanga zem sangine. Phazei yam, phoiningi, amta phoigi nuksibe. Noina tugi nuksibiro aise, ha! Adu hairaga haugatke tawbada Lucas na oina phamdaraaga Sonia gi mamangda thachali. Lucas mamit khani yenglai. Sonia di kibana lore mihunju kanna chongi. Aise nungsiba ngamoy. Ngamoy, ay kanamda nukside. Lucas sandakti Sonia gi khudangda makhut achawbaduna phajilaga Sonia gi mamaiga yam nakna na changsalaga amuk hangai. Aise nungsiba ngamgadra ngamoy ha. Kanna laukhalai. Sonia na ngamoy, ay di angang nangonda sungna nuksiroy. Lucas sandakti Sonia gi makhutu kanna phajili. Aduga chimbal mayada tapnak na changjalaga. Ay nuksibra hayo. Sonia, Lucas ki matawduda kiboy lakboy. Nungsi. Lucas amuka hena changjilai. Handakti samna amagi changkhaktani leriba gate tu. Lucas na. Ay se kibra kidabra. Sonia lat tawna. Ki. Tamo nungsi hayo dide. Tamo nungsi. Sonia ki matawduda nokningbana di loirebani. Adubu no uradi yararoi khanduna yam serious oiba saraga hairei. Kibagi hairira natraga asembagi nungsiba hairira. Sonia mamit tatu pangduna chaiduna leiriba samlangi marumdagi humang iriktuga Lucas ta yam kini yengaga hairei. Asembagi nungsiba ado khuse thadonai. Lucas ngasai makai bab oirudi. Sonia gi makhutu mana kanna paisinbagi loiret oire. Tapna thadorei aduga hairei. Hayang angang thinba aiga sese. Ay ngantana lakane. Yam kebasu yaroi. Nangi normal oibada adum yare. Aduga ay nangonda kaisu tawre. Bakit kano? Ay nang uningbai tuition bang toroga laini. Chaluki gi babay. Asi hairaga Sonia gi makokta nungsinanan thabiramaga chatkre. Sonia di sauningbaga pendabaga ani makpulaga kapagale hawi. Tasengbadi Sonia mangonda mina kanna lauba ayang pakhonjel tabada masada hainingdaba akiba pokpa marak tatawi. Aduna maram oiraga ngasisu Lucas ki sabtra mayamduda kiduna leiribani. Max na plan success oibra. Oire, ay sumihondi yaudebo ato isu namdana nungsi hayan bani.
Nangi loirade aige amuk lumba chalusila. Konano? Rima kawi, mayumga di khangde. Kwa Keithel lambida adum chapani. Lambida chatpe angawi di nati ko. Hoi, bitte ko hairagano, tumina phamomta. Anido, kwa Keithel lambida hangat anda thauba sanarami. Nungdang wairam pung taruk ta selakpa daida Rima tuition bag amaga makhong na lai. Max na. Adala ito. Lucas na. Yeng babudi adum yai hai babu. Aigi sina hekte hele. Ay mitade Sonia na hele. Ay koy pabong su ay koy pelem na kwai phaje khalam duni. Yar, ay phone number lauruge gari manung daler mo. Kainum tai jage ba. Rima na. Ay bura. Hoy, mane. Swaidu ebiraba. Asigi lerik sidagine kay lerege. Aigi manaba magi mayum swaidu ebane. Ado iPhone su battery yaudrba. Yaradi amta mating pangbigera. Rima kaisu khandana magi pocket agi phone du lauthoga Max ta pirami. Max na magi number da dial tawsali. Aduga nupiduna chingnadana ba wari ga sajine. Max Rima da onchelaga. Thank you. Rima na. Welcome. Adudi ai chatkhage. Max na. Hoi. Max maya higalaga chatkre. Anidu tuition changdabi bang tawraga timing loiba ngairami. Nganba Sonia da call tawrai. Nganba na. Jan, nang hayang angang do thinba na tom chape agadro. Ai ga sase. Sonia ngasai Lucas ki matawdo amuk ningjang la aga khumai. Yani da nganba. Ai atopa imanabi amada chachena haurure. Hoi, nang ki ready dum angon do call taro. Thamagi ko. Phone thamkhraba matung nganba wakhal khanduna lei. Apamba haibaside phangdaba yade haiduna khale. Aduga nungsiba haibasina thamoida lona lajaraga kanasu khangandana thambe. Nungsiba amade apamba anise pulagana aigi haibado amu oinagpa. Phare magi ningjaba se thungdri phauba aigi nungsiba sa losanduna thamlage. Somdana SB chaiba hoi haina kiba matungina miyoi kharaga godown amada pulami. Nupaduna SB office ke kai paule. SB na sir handakte missing report sa atuki mati gyami aduna crime branch toina sinakre hairi. Adu oirade tayalso awa phamda tahan batabani. Ngasi su aikhoigi miyoi ama napi macha amana tawraga phankre. Kariguma nupiduna kiduna aikhoigi aron athap haidoraklabadi aikhoi afaba oire. Aduna nakongani suandana yam haisingna nupidu blok thona bataw. Paisa na ngamdaba leitabani. Machinda paisa na melu. Alex na. Sir, ai kariguma mata haijage ba. Hayu tasi. Alex na. Macha nupido yengba yam nungai hore. Aikhoi miyam gi usi haibabu. Nupaduna. Haibadi. Alex na. Sangai Foundation gi laikhidraba Ranchi Salam gi macha nupido. Adu hairaga Sonia gi photo do uli. Nupaduna. Matam dudade yamna pik hauri bani. Haujikti mapung marai pharine. Nangge pa mapang thokjaro. Pulli ba mayam do nupi angang lalonba drug business tawba ngaktani. Apha phata khangdaba masa nungairadi yari khanjaba ngaktani. Nongali haina kiba matungina Sonia Lucas ta call tawi. Sonia na laba Lucas na nungsi aibada ngairi uning mana khoro kholaba. Noi get yore tholo. Sonia na nangari puraktra. Lucas na Max na tile maso nupilum bajake. Sonia na chahi matang duga nupida ngaurale. Hoi thole le ramo. Sonia angang duga punna thole. Sonia na gari sa ai thau hairo. Haira di thau ai dongoke. Phajana haiti. Kaige gari si wangi. Pham khrakanda brake net palamba phangdi. Kusan tharaga thau adudi. Khara pi kaina usidira. Ho usijay yare ai thorage nakanda tongona. Angang sidi nungai rui. Adoigana angang sunang na pamaga mamangda tongo. Aki mamangda phamalo ai maningda phamage. Horen halakpadoina nakanda phamge. Pungsu thengjalakpagi anidu marei tawnadrei gari kakhalada thauba horei. 1.5 hour muki gari tharoklaba matung Sonia na hairei. Lucas asigi pharmacy leibase asida gari amta khamo. Kaidurage kok ngawi paracetamol amta leige.
Yare, nang kumakano, ay lagi. Haraga Lucas kumdaraga, pharmacy dutagi, ising bottle amaga, tablet tuga layraga lai, aduga Sonia da pirami. Sonia su, guli du sasan baday, masada uirum taurai, aduga adum tumdagre. Mana tumbado, Lucas na amuk maning da ontok tu yengi. Akim na, kaka, nang asinene siga nuksina bro. Lucas na, ay na nuksibawane, asige hingsabi sinadi nuksidabane. Hingsabi kaudabane, Sonia kaubane. Angang dugi wahay duda, Lucas kang bangam da dunulog torai. Sonia di nungay na isisi na tumbana, gyanmen amata tahawde, Lucas na hawdorai. Je Sonia, ta bro, yaure hawgalo. Sonia, mamin uirum tauraga kumai. Ay di tumura mali. Hoy, nang nungay na tumbududa hawdorag drabane. Gari sa, sida tanamrasi. Moigi yumsa, ching matig ama kadati yaroi. Gari tawgat basu yaroy. Kong na jatuni, nangam ga draw. Ngamne. Ahomdu kong na chingmay duda, tap na laglami. Akim di haybanina, mana thokpa pangchat ki. Sonia di, kok ngaw baga, nahandagi wabaga, masado hairi taurabani. Magi matawdu ubada, yengbang ngamdraduna, Lucas na tap na konbirei. Aduga mangoda nga tahalaga, makutsamlaga kakalai. Karomdagi kaldori bawa kalno kangde. Sonia na angang oiringay matamda, Sunday kudingi, mapabung amade, mabunganiga, jingka bachali. Mana warakpa matamda, mapabung na mabu, hehe konbiraga, makutsambiraga jatpado, ningsang lagtuna, mitludagi lepanaydana, pirang sintaraki. Lucas ki masada, aying ba ama paurak paduda, Sonia di yengai. Ure, Sonia na kapagi, magi purito pauna, hakjang da tingak pa magi pirangni. Lucas na, Je Sonia, kapiro, kogyang ngawbro. Sonia ipapakat na, ha, nate, kaisu tawde, mita tinasaba majangkiba, aduine. Adu hairaga, mapidu pat taytoi. Tanjaduda akim na laurai. Nene, ay ko yung yore, lao to na. Oy, lai. Adu hairaga prap chali. Lucas tap na inarai. Akim amadi, mamaga manaw na piyamaga, yam na pikpa yung amade lerami. Akim na. Ima, ay nahaybanin ni dune. Nupido na. Damgi ichanuk siba. Nang naigi ichasibu, kan pipa yam na takachari. Prabhu Jisuna matampong padachan pipa oisano. Asi hairaga Sonia ki koktanan thabi. Sonia na. Ima, laytay layre haiduna ichaba mingoda sinabigano. Mina ubalan haibaside jeksina sinabiyo. Adu hairaga Sonia polythene black ama puthora aga pirei. Ima, silapsin biyo. Ay nangamba mating pangbani. Wa makata kita ubada ngan bagi kolai. Ngan bana. Nang mapamdida kuina lerano. Nang halo. Nang bumisa khangdaba karana thiba hore. Hoy, thamo, ay lagi. Sonia na. Akim, ay chalagi. Thabak aruba malayri. Asi hairaga akim bu konsinbi. Aduga na kong mayada tap na hairai. Masak khangdaba mina. Nupi malaklam rahangladi lakdi kumo. Nene na hayeng mi taragi. Imaga nanga inaw nupiga hadalay na ba. Wahay si kakahairaga Sonia mapamdudagi tolagli. Lucas di iching nare. Aduba kayso hanglude. Ching adudagi kumtaragli. Aduga makoyi gari du tauragli. Haina kiba matung ina Sonia Lucas ki nakanda pami. Sonia di wabage adum gari thauba horakpada tumthokrabani. Seatbelt phawdabay Sonia golay liba mapada Lucas ki pambongda masado nga tharai. Lucasu tumba kay kini matagom masado lengdana tapna adum tauragli. Ngayhag tauraga magi polaw thoklaga Sonia na mangonda nga thabado selfie tawsili. Aduga amuk thawba horai. Sonia tapna mikap thawlai. Aduga hairai. Nang siyamu ay natindoiro. Lucas nokmi. Ay kayum yori yari tindrasu nang sasakro. Sonia mamit kang singsingi. Aduga aping apay oina. Ha, hoy, adudi nang lehorong ay chalage. Adu hairaga masumayum yung nabalakli.